Miss Paodam Tabibu Quaipuno Putaram Noctobolina Kurumdari, Masima Robo Pauda, Maponka General Strike so what passing Lambi Duna Kongjang Sanction Craig. Fake encounter the Senaba Sing, Lem Natapam Tokte Haina Yambem Labana High Craig. Luenana, Assam the National Register of Citizens Kid Drop Fong Bagimatang the Raja Sabada Charang of a Tokraig. Mapunga Pamu Pizari. Bharat Sarkar amasung NSN na IM gi framework na Manipur gi ngamkai kaiba yaroi haina amuko UCM amasung CCSK na ngarang ahing nongyai degi satharakiba pung kunmari gi general strike asina raja sigi mahusa gi punsida chauna kaiba pire strike asida dukan thong lona khi kaichel kana khi de duga mahi loisang singsu thong thingki interstate bus service yauna gari amata chena khi de sarkar gi loisang sing hanagumna office kana bagi chang nengki Ban sawat basing na thong hanglam basing thong lon handuna porfam fan basing gi pot chai kaya chai khai ki aduga sagolban tera bazar uripok lamboi khongnangkhong aduga achom lekai amadi khurai lamlongi ukrol road lambi mayai lambi da nupi singna thori tingduna lambi thingki masida natana mayai lambi lilong bazar bisnupur jila gi moirang fowak chaw ithai kangbai kumbi yauna atai mafam kaya da ban sawat basing na lambi thingki Infal Sahar ki mafam kaya Singjamai Sawrakpam Laikai Singjamai parking da miyamna wakat mifam famduna protest tauki Moirangkhom bazar da miyamna lambi mayai da Manipur gi saktam kaiba yaroi long live Manipur haiba kholau kaya lau na masayam na kay kaway sang yaw sa watana masipam bani aduga kung bani ko lay diba ko status si mangda na babona bada adi UCM ama Manipur mo sila kanda ako UCM amko ada CCS kaya na sanggala iba kung yung ko ding magta ako yung kung hana sa wakani aduga Manipur di magta ako di iramdam di magta sang sila iba ako iramdam di ngamkay masilam mo pa mamangya ro UCM amuko amadi CCSK na ngarang ahing nongyai degi hauraduna pung kunmari gi oiba Manipur pumba general strike chatharakiba Thawal amadi Kaching district tasu chauna kaiba pikre banasina Thawal district ki Thawal Kaitel Yaripo Kaitel Wangjing Kaitel kanakide mafam kayada banasibu sogatpa mioi singna lambi da thoraktuna lambi achat awok sing thingki Kaching district ki oinasu Kaching Kaitel Palel Kaitel Wabugai Lamkhai Kaitel Kaching Khunau Kaitel na chingba kanakide ngasigi ban asina district ani asidasu yamna chauna akaiba piki lambida anayek lining laisol na chingbagi gari sing khara chathok chasin tauba natana mi puthok pusin tauduna sendan lambi oiriba gari sing chenakide ngasi ban aduga mari leinana chingtam apunbalo palel area gi president nungsina fongdorakpada ngasi amuko UCM amadi CCS kena kauriba banase chingtam apunba lupnapsu mapung fana sawatli Makata na so kang lukaya na punna kundariba lamdam masibu ing nasingna lainabagi damakta lup ahu masina changsilakpa kongjang singda lup asina makata na mapung fana sawat kigani kang lukaya na punna kundaminariba lamdam masibu tokai tana India lengang na honarakpa ase pende haiki Moredasu amuko UCM CCSK na Manipur pumbada ngasi hauk kaukiba ahing nongyai dagi kaukiba general strike na maram moiraga Infal More lambi asidasu gari sing chathok chasin tawbagi chang yamna nemki amuko UCM amadi CCSK na punnat kauriba banasi sawgaladuna tongan ba mafam singda lambi thingduna RSF nasu mapungfa na mating pangki hairi ngasi kwa Kaitel da strike asibo support toramba singi laktagi RSF Thawal district ki president Ilyas na fongdorakpada RSF ki oina di sathariba banasi hayeng tang ani gi ahing nongyai fawba RSF na tongan ba demand ahumda makha sathagani masida lepak miyam amadi CSO sing student organization sing kuding magna mateng pangbiyo haina fongdorak ki
Hojik lebak miyam amadi lup singna MU AP Pande amadi framework agreement ki matang da horiba iho asiga mari leinana state force na lup ategi luchingba singdi amata thidraga RSF ki luchingba singbuna fananaba koithi thiriba si kari maramgino haina hangladuna lengaga sina RSF ki luchingba sing fananaba koithi thiba khudakta lepiyo natrabadi lebak miyamga loinana makhal makha kayagi khongjang sing changsilagani haina su makha tana phongdorakhi Amaromda Reformist Students Front RSF headquarters na Kwagaitil nganapi thong Mairapai biga khusamnaduna border pillar framework agreement amasung AP Pandegi issue sing asigi mayokta ngarang numidang Kwagaitil da Maira rally chatkre rally duda NSN amadi India lengaka Santigi wari sanabada kanglaipa ki lamkhai lanselapa yaroi aduga chayet nariba Myanmar na lamkhai lana border pillar number 34 Yungpham thokpa asengba mafamda yungbiyo MU gi BC hogdong mamai panba AP Pande khudakta resign taw amasung lepak ngakpa ngamdaba luchingba sing chokri konduna legano haiba thaba banner sing siznaki rally adu Manipur gi ngamkhai kaiba yaroi haiba kholau kaya marum lauduna Kwagaitil dagi hauraga Kasampat fauba chatlaba matungda Kwagaitil da amuk halakhi hairi Amaromda UCM amuko amadi CCS kena ngaranga hingnongyai dagi hauraduna pungkun mari oiba Manipur pumba journal strike hakokhiba asida Jiribam district asida leiriba tongan ba civil society mayamna sawatuna journal strike asibu mapung fana santi oina chathari journal strike asina maram oiraga lambida gari chanakhide aduga Kaithel dukan hangnakhide office college school amadi Jiribam dagi Imphal nungba Tamenglong Borobekara amadi Silchar romda changadaba passenger puba gari sing chenakhide hairi Kanglei Kanbaluki advisor suwairiba Manipur State Human Rights Commission gi former chairperson Yambem Labna haikre English ngani tarada fizam naubi chahi nifuga manga thamaiban RK Ronel Sagonban Sayang Pukri Mapal amadi TH Prem Elias Roman Langol Laimanai da leibabu hatkibagi matangda makhoigi mung manungna hatkibagi matangda victim family singna FIR launch tawduna thijinki adubo matamaduda makhoina hatkhide haiduna phongdokhi hiramasagi matangda Guwahati High Court su pending lady adubo hariba myoy ohumasi hatkre haibagi chapchaba document fangle wafamasing asi Pauna Bazar da leiba Jupiter Yambem Center pangthopa paugi mifam amada Yambem Labana phongdokhibani Yambem Labana makha takhibada case asigi matangda Supreme Court na sumoto case lokhalakadara haibagi thajaba leire aduga fact encounter case ta senaba sing lemna thapam thokte haiki Adu masa harakati haibaki badagi amu na masa kuin da phabane ba inana amina hat khire haibagi evidence so nevani butongselis amina moi hum jagona hat bani Hard even the captain said, I see. So, have you, I know? Hard even the captain said, Man, hard keep the Mongoli Sena medal baby you get in the baby and university hung out for Hard was in nectar and was it? Till a summer I was getting a polite, but a sample is you is reporting in Masu Yaw never. Amarom the so RPF BLA gi Publicity Secretary Oiramba Gurumayum Jitesor Elias Gypsy gi Manaunupa Gurumayum Satyabartana Haikre Mahaki Mayamba se Bharat Lanmina Faki Badagi Chahi Taret Hena Langlangjin Kangdana Lerakhiba adu Masa Panghanbiduna Mathong Mangam Pangthongnaba Sinbio Wafamasing ase Ayuk Gypsy gi Mayumda Paumisinga Unaba Mada Manaunupa Satyabartana Phongdokhibani Satyabartana Makha Taraduna Chahi Taret Hena Langlangjin Khanglaktabadagi High Court case file tawduna leiri aduga mamang tha July 19 da Manipur da phongba English edition pauche amada army gi Lieutenant Colonel Dharambirna Manipur High Court da langkhalakhiba affidavit amada mahaki mayamba Gypsy faraga Rangapahar gi Max Unit canteen amagi nakalda phumjinkhre haibagi wafam adu phongdorakhi mayambagi hakchang imung manungda sinabiduna pangthoknaba sinbiyo aduga matam sangna mayamba sikre natraga hingli haiba khangdana leirakhibada Mari Lainana Army gi Makok Chongba Singna Hangbada Khangde Haina Khangalaki aduga mahaki mayamba lalhoba yawi haiba leirabasu lo lady mahaku faraga bichar chathaba yai army na tawriba thabak asi yamna tukachaba lujadaba thawongni haiki unabaduda ifam uripoki club organization amadi maira pai bisingi mihut sing su saryaki hairi Asupina saitare langlalan jing khangdana akoigi maji mathong mangam akoigi
Hinduism की ओइबा अनोबा सोरात करी का सोन ले बसे कोई अमता मसा से हंगन बिरगा कोई केस मतुना दे लकाई की मयाम से की तौरका पुल्लगा कोई की सोरा सारदा कर्मा के का सोनबा कितंग मथुम मम से पांथुनबा तंग कनो तो हंदी वा हाई कोर्ट की दे कोई प्रोसेस ती लोय कोई कनो के मोगी एफिडेविट मक्सी कोइना अदुगी खुथांग दे तोबल या दबदगी शिवसेना की प्रेसिडेंट एम टोम्बीना लुचिंगबा कांगबू अमना मणिपुर दा थोगलिबा इशू सिंह फ्रेमवर्क एग्रीमेंट बॉर्डर पिलर नंबर 34 अदुगा सिटीजनशिप अमेंडमेंट बिल अमदे मणिपुर यूनिवर्सिटी की वाथोक सिंह असिगी वारोइसिन पुरकबदा मतेंग पांगबिनाबा दल की नेशनल प्रेसिडेंट बाल ठाकरे जनरल सेक्रेटरी नॉर्थ ईस्ट इंचार्ज दिलीप उनदुना वारोइसिन पुरकनाबा तक्सिनख्रे वाफम असिंग असि टोम्बीना टेलीफोन की खुथांगदा दिल्ली देगी फोंदोरखिबनी टोम्बीना मखा तारादुना मणिपुर की वाथोक सिंह पार्लियामेंटा पुथोक्तुना खन्नरगनी हाइबगी थाजब पिरकले हाइबग लोइनेना एमयू की बीसी पांडे की मथक्ता चथरिबा इंक्वायरी माइ पाकनबगी दमक्ता बीसी हाना थबक्ता पोथाहलगा अनौब बीसी हापलगा थिगलबदी हेना मपुंग फाबा ओइगनी हाइना नेशनल लुचिंगबा सिंगदा खंगलमले हाइकी ngasi nongthil more police amasung commando gi apunba team anina lakatoriba 15 August Independence Day ga mari leinana more manungda थोंगनिंगदबा थौदोकसिंग थोक्तनबगिदमक्ता अकनबा चेक्सिन थौरांग लौखटबा हौरे हाइना पुलिसतगी फंगबा पाव अमन हाइरि फ्रिक्सिंग तौबा अदुदा कमांडो मोरेगी डीएसपी थॉमस थोकचोम मोरे पुलिस की सब इंस्पेक्टर विक्रम अनि की लुचिंग मखादा चेक तौबगा थबकसिंग असे पाइखलखिबनी हाइरि तरेत सुबह एमआर अमदी मरी सुबह आईआरबी कोय अममम यावना बराक तुरेल अमदी जिरी तुरेल अकोइबदा अचौब ही लॉन्च सिजनदुना मिटॉप चंगलकपा थिंगनबा थबक कन्ना लौखटली अहिंदा कमांडो सिंगना हिदा मदी वेहिकुलर पेट्रोल सतुना मिटॉप चंगलकपा याबा मफम खुदिंगदा ngakli mafam kayada wireless set thamduna pau faudo faujin taunari boro bekra duga sparkle juri mok latingkal Islamabad choto bekra duga baivoni chaudugri kal hairiba mafam sing ase mitop changlakpa yaba mafam oibana matik chaba security thamduna ngak seli Mamang thagi tara mapalamadi kunmari da NSN IM-na nupi ani fakraga haujik faubada langla langjin amata khangandana thamlibasi Manipur Naga People's Front and NNPF na kanna yaningda phongdorakli aduga MNPF ki Assistant Publicity Secretary L Jikim na sahi tawduna thadorokpa serolda mamang thagi tang taraga mapalda NSN IM na simrei fi kabudan mapuroiba soso kabudan kongkham village Kamjong district ka duga Priscilla Chingchong aduga mapuroiba lekhidraba aletpa Chingchong Kamjong amasong Dejit Jojo apokpa Pearson Jojo Chongthan village Kamjong district bu mamang thagi kunmari da NSN IM na hojik faubada karigi damakta faribano kadai da leiribage haiba makhoi gi imung manungda natana miamda khanganriba asida NNPF na condemn tawi hairiba nupi ani ase Mayumakai Panduna Masa Lairabangactane, Aduga Chumba Revolutionary Organization or Rabadi Makoibo Hatpagi Maram Miamda Haibagalona, Asiba Hakchang Imung Manunda, Piba Habasi, Janabini, Miangi support Laitraga Revolution, My Papa Honade, Miangi supportasi, Mi Halaga, Kihalaga. Honagadabanate, Aduga Miangi supportasi, Tazaba Nungsiva Lairabasu, Lakadabani Haiba Wafamsu, Fungorabli. Manipuri Youth Front Assamna Article 371A Manipur Assam amasung Arunachal Pradesh da chanahallabagi Parliamentary Standing Committee on Home Affairs na recommend tokibagi mayokda Deputy Commissioner Kasargi Kuthangda India gi Prime Minister Narendra Modi da memorandum ama pisinkre memorandum adu da center da BJP gi lengak leiba matam English ngani amagi June gi taraga Nepal da Manipur gi integrity kanage bidawakta miyoi taraga Nepal gi mapunsi katke amadi Chahi Kudingi Manipur Miyamna Lekidraba Miyoi Singaduda Ikai Kumnaba Utuna The Great June Uprising Haina Pangtoktuna Lakli Haina Paladuna Chahi Sigi July Gitarama Palda Parliamentary Standing Committee on Home Affairs na Rajya Sabha Amasung Lok Sabha da Article 371A Manipur Assam Amasung Arunachal Pradesh da Chanahanaba Amadi India Government Amasung NSN IM ga Sahi Taunariba Framework Agreement Finalized Taunaba Recommend Taukibadu Manipur Assam Amasung Arunachal Pradesh Miyangi Mayoktani Amadi English Singamaga Chamapal Nifumapal dagi Chatharaliba India gi Loilam Lenga ki Makada
Sungnam Sasan Tonabani Haina Lawi, Aduga Thongasina, Central Government na North East Gate on Tongan Mafam Singda Madi, Indiagi Mafam Kayada, Kunda Laitariba, Manipuri Singda, Lepak Amatagi Makada, Lenanabagi demand Tonabani, Inot Hable, Aduga Karigumba, North East State Singda, Kunda Laitariba, Naga Sing, Lengak Amagi Makada, Punsinaba, Yarabadi, North East State Sing, Amasung, Indiagi Mafam Kayada, Kunda Laitariba, Manipuri Sing, Lengak Sasan Amagi Makada, Tangadabani. Aduna Masihumba will a Sigi Mayokta, Makal Kayagi Kongjang Sing, Sanctionanaba, MYFA na Sem Sare, Maramasina, Sanbiduna, Mahaki, Government na North East Region, Machet, Hanbagi, Fireb Ado, Handopi, Hairi. Manipuri Youth Front Asamna, Kasagi Deputy Commissioner Kutanga, Indiagi Prime Minister, Home Minister, State Home Minister, Memona Pisangre, Madam Manipuri Youth Front Asamna, Naga, Yamak Egamanda, Naga, Taba, Lamsungu, Mr. Pico Patagadi, Manipuri Youth Front, Manipuri Taba, Norista Taba, Manipuri Kanglu Pisutongamba, Administrative Culture Integrity, Ama Pibu Haina, Indiagi Prime Minister, demand. Assamda National Register of Citizens ki ani suba masung aroiba draft fongbagi wafamda thaudokna rajniti gi wafam oiri aduga BJP President Amit Shah gi matungda Union Parliamentary Affairs Minister Anand Kumar na Congress amasung Trinamool Congress da ain kaina changlakhraba singi matangda makhoi gi firep karino hangke wafam asina maram oiraduna Rajya Sabha da charangnaba thokre NRC ki wafamda Mamata Banerjee na civil war ga changdamna khiba dubo Union Minister of State for Home Affairs Kiran Rijiju na yaningda phongdoke Minister na makata na haiki state law and order ngakpa haibasi Chief Minister gi mathauni aduga hingsa thoganaba singadaba nate ing solisingamaga chamapal yankhai manga da NRC da Assam Accord ta sahi taunakhiba adu Rajiv Gandhi ni haibaga loinana Congress bu maral siki NRC gi wafam Rajya Sabha da khanabada opposition leader Gulam Nabi Azad na haike NRC gi wafam ase imong crore ama dasming manga gini aduga BJP na di NRC ase Assam Accord ki sarukni amasung madu Rajiv Gandhi ni haike Miyam na masa-masagi Aadhaar number ado internet da natraga social media da uthokloidabani haina Unique Identified Authority of India UIDAI na haikre tongan ba service aduga benefit amasung subsidizing gi damakta Aadhaar amadi unique identity ni aduga Aadhaar number bank account number passport PAN number na chingba se yamna section na sizinnagadabani Aadhaar Act 2016 amasung IT Reasonable Security Practices and Procedure and Sensitive Personal Data Rules 2011 gi makhada Aadhaar number ase miyam da share toroidabani aduga atopagi Aadhaar number sizinaba haibase Indian Penal Code IPC amasung Aadhaar Act gi makhada chairak phangani hairi sanabagi pauda West Bengal gi Netaji Indoor Stadium da Kolkata ra pangthokhiba Marisuba International Karate Championship 2018 da India gi mahut sinduna saruk yakhiba Karate Do Training Center Kakching Moirangthem Lekai gi player ani gi manungda amana gold medal amana bronze medal lorakle gold medal phanaklaba player adudi Nongmaithem Binod Kumar Apokpa and Dananjoy Kakching Turel Wangma LP School Pareng amadi bronze medal loraklaba player aduna Nongmaithem Amar Apokpa and Jiban Kakching Foksupa Lekai all Dr. Maning dagini Binod Kumar na keji yankhai manga gi chahi kun manga mathake Committee event goal aduga Amarna senior male kata event bronze phangkhe makoi aniabu okpagi achamba thorom amasung ase Karate Do Training Center Kakching Moirangthem Lekai da pangthokhi hairi championship aduda country taruk Nepal Bhutan Bangladesh Iran Sri Lanka amadi India gi players singna saruk yakhi aroibada maroi pa umon na pizari mafam kayada general strike sogot pasingna lambi thingduna khongjang changsin khre Fake encounter the Senaba Singh Lem na thapam thokte haina yambem labana haikre loinana Assam the National Register of Citizens ki draft phong bagi matang da Rajya Sabha da charangna ba thokre ngasi damakta di mes Paodam loisinjari myam bu mohana khurunjari